Yanadaba kaya lairabasu punna wari watai shanaduna Tangdu Leitaba Chaukhatpa Manipur ama Oinaba punna honaminase haina Chief Minister Yumnam Khemchana phongdokhrei Wafamasi District Administration Imphal West na sinduna ngasi pangthokhiba Jan Kalyan Sivir gi thoramda mahangna phongdokhibane Chingamathak How Round da leiba Chingamathak Young Learners Club ta pangthokhiba Thoramaduga mari lenana Chief Minister Yumnam Khemchana hai ngasi mafam asida pangthokliba kem ase lengakna Paikaliba tongan ba yai fatharangi scheme sing asi kanaba sing miyam da line fanghana bagi wakhalon da pangthokpane pangthokliba kem asi kumjali sing ani gani futaret fawgi manung da Vikshit Bharat Vikshit Manipur ohena bagi pandam adu fangna ba khongthang gi manung channa pangthokpane haina mahangna phongdokhi state asida paikaliba railway project ki matang da paladuna mahangna makhatan hai railway line asi hauzik khongsang fawba yore lakliba chahi ani asi ki manung da railway line Imphal da yoraklagani loinana more fawba railway line yongna bathorang supai khatli India lengang na pai khaliba Act East policy asi Southeast Asia gi gateway oigadori bani policy asida Manipur na achauba mafam amakan bagaloinana mashina lamda masigi tungi mirol singda achauba kanaba mapigani haina mahangna phongdokhi mahangna makhatan hai Tangdu Leitaba leitragadi lamda masida chaukhatpa purakpa ngamloi lamda masida khundaminari bakanglo furup khudimakna khenaba sing thadokuna wari watai shanaduna iramda masid Tangdu Leitaba amadi chaukhatpa lamda mama Oinaba punna honaminasi haina mahangna makhatakhi adigi more rumbo sectorini adala look is policy help adigi ek is policy hedi Manipur se Southeast Asia ki gateway or kadoba adoba because nahasigi tungi generation ki because naru sing agang sing mayam se future ma sinagi thokodori adu Santi yogana Santi electricity sapat pakisuya adon Manipur la liba kalu kurima paye isorobu kwelabo ere usina budina bo ere abaga yana de bakkane do me amsi wali saraga usala kanda adu mat development lakwa Vikshit Bharat paina Vikshit Manipur sapat Manipur mo hoidini ala koi punama Santi Purna Bhora with a Mating Partnership, I then very close. Ngasigi Thoramadu Chief Minister Yumnam Khemchana Children with Special Needs ki makhada leiba angang anida Education Ace na piba allowance sing khushina ki loinana TB na naraba mioi marida machi oiba chinjak sing yawba polam sing su khushina ki Thoramadu Chief Minister na camp aduka mari leinana tongan ba department sing na paikhaliba scheme sing utliba tongan ba stall sing su yengshin ki